ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯕꯣꯔꯣꯏ ꯑꯆꯥꯔ ꯇꯧꯁꯦꯕꯀꯣ ꯕꯣꯔꯣꯏ ꯑꯆꯥꯔꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯀꯪꯉꯦ ꯌꯥꯝꯅ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏ ꯇꯧꯁꯤ ꯌꯦꯡꯁꯤꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡꯗ ꯐꯨꯠꯇꯣꯛꯑꯒ ꯅꯧꯍꯟꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯀꯃꯥꯏ ꯇꯧꯕ ꯌꯦꯡꯁꯤꯀꯣ ꯌꯥꯝ ꯂꯥꯏꯅ ꯇꯧꯗꯣꯏꯅꯤ ꯁꯝꯂꯞꯅ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯈꯥꯡ ꯊꯥꯡꯒꯠꯆꯔꯦ ꯈꯥꯡꯁꯦ ꯌꯥꯡꯅ ꯁꯥꯏꯌꯦꯕꯀꯣ ꯄꯥꯕꯅꯤꯅ ꯃꯩꯈꯨ ꯍꯧꯔꯦ ꯁꯥꯔꯦ ꯑꯗꯣ ꯊꯥꯎ ꯍꯥꯞꯄꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯈꯥ ꯌꯦꯡꯃꯤꯟꯅ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯕꯣꯔꯣꯏꯁꯦ ꯐꯨꯠꯇꯣꯛꯑꯒꯁꯨ ꯇꯧꯕ ꯌꯥꯏꯕꯀꯣ ꯑꯩꯗꯤ ꯍꯥꯏꯗꯤ ꯑꯃꯨꯛꯇꯗ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯗꯕꯤꯗ ꯁꯝꯅ ꯇꯧꯁꯟꯈꯤꯗ꯭ꯔꯣꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯕꯣꯔꯣꯏ ꯑꯆꯥꯔ ꯇꯧꯗꯣꯏꯁꯦ ꯑꯩꯅ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯅꯍꯥꯟꯗꯒꯤ ꯑꯩ ꯇꯧꯗꯦꯕꯀꯣ ꯏꯆꯟꯅꯨꯄꯤꯅ ꯇꯧꯏ ꯌꯨꯝꯗꯅ ꯃꯃꯥꯗ ꯑꯗꯣ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯌꯦꯡꯁꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯩ ꯁꯨꯝ ꯏꯁꯥꯅ ꯈꯪꯖꯕꯗꯣ ꯑꯗꯨꯝ ꯇꯧꯁꯟꯗ꯭ꯔꯣꯕꯅꯤ ꯃꯌꯥꯝ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯍꯥꯞꯇꯕꯤꯗꯀꯣ ꯊꯥꯎ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯈꯪꯗꯦ ꯑꯩ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯦ ꯀꯟꯕꯅꯗꯤ ꯂꯣꯏꯔꯦ ꯌꯥꯝꯅ ꯃꯌꯥꯝ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔꯗꯤ ꯈꯪꯗꯦ ꯑꯩ ꯄꯪꯇꯧ ꯇꯧꯁꯟꯗ꯭ꯔꯣꯕꯅꯤ ꯃꯌꯥꯝꯁꯦ ꯇꯦꯖꯄꯇꯥ ꯈꯔ ꯂꯩꯔꯁꯦ ꯍꯥꯞꯄꯦ खरा यामना हापे मैं मैम अभी चीनी आगांब लेबनिना चीनी आगांबसे हापनी अदो चीनी आगांबसे लिक्कदब माले अदो अंगौब हापसु याबको अंगौबदुसु हापके खरा इसिंगसे हाइगे मखुद नामना नुआइत्रे मैम चीनी आगांबसे हाप लोइरगा उचरगे मैम अंगौबसु खरा हापकेबको चीनी से आगांबसे लिए नपसन्ना ले कोथोकपा यादा लेरे अंगौबदो ओइना हापगे खरा मैम चीनी अंगौबसु खरा हापे थुमना लाया थुम हापे जाक पर खंगी तभी से जामन जब खंगी मैम सुमाइना इसिंग द फुटलदीको कन्बदुसु नौथारनी अदो याम हावबनीको हाफ फुटलगे मैम मरोई खरा हापचगे
ꯃꯌꯥꯝ ꯑꯩꯒꯤ ꯕꯣꯔꯣꯏꯁꯦ ꯀꯜꯂꯤ ꯍꯥꯏꯅꯅꯦꯀꯣ ꯑꯩꯅꯅꯦ ꯁꯦꯠꯇꯣꯛꯑꯒ ꯇꯧꯍꯧꯗꯦꯕ ꯑꯃꯐꯥꯎꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯊꯣꯠꯊꯔꯛꯑꯦꯕ ꯍꯧꯖꯤꯛ ꯏꯁꯤꯡꯗꯣ ꯁꯧꯍꯟꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯃꯥꯒꯤ ꯔꯣꯁ ꯃꯍꯥꯎꯗꯣ ꯆꯪꯅꯕ ꯍꯥꯏꯅ ꯄꯣꯛꯈꯥꯏꯅꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯅꯝꯕꯤꯔꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤ ꯉꯁꯥꯏ ꯑꯩꯅ ꯈꯨꯠꯅ ꯁꯦꯠꯇꯣꯛꯍꯧꯗꯕꯒꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯝꯕꯒꯤ ꯑꯇꯟꯕ ꯃꯤꯒꯤ ꯑꯗꯨ ꯊꯣꯠꯂꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯔ ꯊꯦꯡꯕꯗ ꯁꯨꯃꯥꯏꯅ ꯄꯣꯛꯈꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯉꯁꯥꯏꯗꯤ ꯀꯟꯕꯅꯤꯅꯅꯦꯀꯣ ꯑꯃꯃꯝ ꯁꯦꯠꯇꯣꯛꯄꯗꯣ ꯇꯟꯕꯒꯤ ꯑꯩꯅ ꯇꯧꯗꯦꯕ ꯍꯧꯖꯤꯛꯇꯤ ꯊꯣꯠꯊꯔꯕꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯝꯃꯁꯨ ꯁꯨꯝ ꯄꯣꯛꯈꯥꯏꯔꯦ ꯑꯗꯨ ꯃꯍꯥꯎ ꯆꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯣꯔꯣꯛ ꯍꯥꯞꯀꯗ ꯋꯥꯠꯂꯤ ꯃꯣꯔꯣꯛꯁꯦ ꯉꯥꯏꯍꯥꯛꯀ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯍꯥꯞꯀꯅꯤ ꯑꯁꯥꯕꯗꯣ ꯂꯩꯅꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯄꯣꯛꯈꯥꯏꯔꯒꯀꯣ ꯃꯅꯨꯡꯗ ꯆꯪꯅꯕꯅ ꯃꯌꯥꯝ ꯃꯍꯤ ꯂꯥꯡꯍꯟꯅ ꯊꯝꯃꯝꯃꯁꯨ ꯂꯥꯡꯍꯜꯂꯁꯨ ꯌꯥꯏꯑꯕꯀꯣ ꯁꯨꯃꯥꯏꯅ ꯃꯍꯤ ꯂꯥꯡꯉ ꯆꯥꯅꯤꯡꯕ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯩ ꯌꯥꯝꯅꯁꯨ ꯂꯥꯡꯍꯜꯂꯣꯏ ꯌꯥꯝꯅꯁꯨ ꯀꯪꯍꯜꯂꯣꯏ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯒꯅꯤ ꯀꯨꯏꯍꯧꯗꯦ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯕ ꯍꯥꯎꯔꯗꯤ ꯑꯗꯣ ꯈꯪꯗꯦ ꯉꯁꯤꯒꯤꯁꯦ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯃꯌꯥꯝ ꯑꯩꯅꯀꯣ ꯅꯝꯃ ꯊꯨꯒꯥꯏꯕꯩꯗꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯃꯔꯨ ꯑꯃꯃꯝ ꯁꯦꯒꯥꯏꯅ ꯂꯩꯕꯗꯣ ꯃꯌꯥꯝ ꯀꯟꯕꯗꯨꯒ ꯇꯟꯅ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯅꯝꯁꯤꯟꯕꯤꯒ ꯑꯗꯨꯝ ꯀꯥꯏꯖꯈ꯭ꯔꯅꯤ ꯃꯊꯟꯇ ꯈꯔ ꯀꯪꯁꯤꯜꯂꯦ ꯃꯣꯔꯣꯛ ꯍꯥꯞꯄꯁꯤ ꯃꯣꯔꯣꯛ ꯁꯥꯍꯟꯅꯤꯡꯕ ꯃꯤꯅ ꯃꯣꯔꯣꯛ ꯌꯥꯝꯅ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯣ ꯌꯥꯝ ꯁꯥꯍꯟꯅꯤꯡꯗ꯭ꯔꯒꯅ ꯌꯥꯝ ꯍꯥꯞꯄꯅꯣꯕꯀꯣ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯥꯃꯁ 2 ꯈꯛꯀ ꯍꯥꯞꯄꯦ ꯌꯥꯝ ꯁꯥꯔꯒꯗꯤ ꯆꯥꯕ ꯉꯝꯃꯣꯏ ꯑꯗꯣ ꯁꯥꯗ꯭ꯔꯒꯗꯤ ꯍꯥꯞꯄꯒꯁꯨ ꯆꯥꯕ ꯌꯥꯏ ꯀꯣꯟꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯆꯥꯃꯁ 2ꯇꯪ ꯑꯣꯏꯅ ꯍꯥꯞꯄꯦ ꯃꯨꯟꯁꯜꯂꯛꯑꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ ꯗꯤꯕꯥꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯊꯝꯈ꯭ꯔꯅꯤꯀꯣ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯀꯅꯤ ꯇꯣꯏꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤꯁꯤꯅ ꯁꯝꯂꯞꯅꯅꯤꯀꯣ ꯌꯥꯡꯅ ꯌꯥꯝ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯝꯈꯥꯏꯔꯦ ꯃꯍꯥꯎ ꯆꯪꯅꯕꯒꯤ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯆꯤꯅꯤꯁꯨ ꯑꯩ ꯃꯌꯥꯝ ꯍꯥꯞꯈ꯭ꯔꯦ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯂꯦꯡꯉꯝꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯈꯨꯠꯅ ꯄꯥꯏꯕꯒꯤꯅꯤ ꯃꯌꯥꯝ ꯑꯁꯦ ꯏꯪꯊꯔꯒ ꯏꯗꯤꯕꯥꯗ ꯍꯥꯞꯆꯤꯜꯂꯅꯤ ꯃꯌꯥꯝ ꯀꯣ ꯁꯥꯅ ꯍꯥꯞꯄꯗꯤ ꯁꯧꯗꯣꯛꯀꯅꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯩ ꯃꯊꯠꯂꯦ ꯈꯔꯁꯦ ꯈꯥꯏꯗꯣꯛꯑ ꯌꯦꯡꯉꯁꯤ ꯃꯍꯤ ꯀꯪꯁꯤꯟꯈꯔꯦ ꯃꯌꯥꯝ ꯃꯍꯤ ꯂꯥꯡꯍꯟꯅ ꯆꯥꯅꯤꯡꯕ ꯃꯤꯅ ꯃꯍꯤ ꯂꯥꯡꯍꯟꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩ ꯃꯍꯤ ꯂꯥꯡꯍꯟꯗ꯭ꯔꯦ ꯌꯥꯝꯅ ꯀꯪꯈꯔꯦ ꯑꯩ ꯌꯥꯝ ꯂꯧꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯆꯥꯗꯕꯅꯤꯅ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯃꯍꯥꯎ ꯇꯪꯒꯦ ꯁꯤꯡꯇꯛꯅ ꯊꯨꯝꯇꯛꯅ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯔꯦ ꯃꯌꯥꯝ ꯊꯨꯝ ꯆꯥꯔ ꯉꯥꯏꯕꯨ ꯆꯥꯕ ꯌꯥꯅꯤ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯈꯥꯡ ꯂꯦꯛꯇꯣꯏꯅꯤ ꯃꯌꯥꯝ ꯄꯥꯝꯃꯨꯗ꯭ꯔꯁꯦ ꯂꯦꯛꯇꯣꯏꯅꯤ ꯁꯤꯁꯦ ꯐꯠꯇꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅꯗꯤꯕꯨ ꯂꯦꯛꯑꯔꯣꯏ ꯈꯔꯇꯅꯤ ꯇꯨ ꯁꯛꯇꯤ ꯎꯠꯆꯔꯔꯣꯏꯒꯦ ꯁꯛ ꯎꯅꯤꯡꯗꯦ
ꯍꯥꯎꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯕꯥꯏ ꯃꯌꯥꯝ